Ronglawbida angang ani litana tangkhul myoi ani hatkhibedu KNO amadi jet arogi president ani gi makhada sathakibani haina haumi na phongdorkli Ronglawbida pikliba angang ani amadi litana tangkhul gi myoi ani hatkhibedu KNO gi president PS Hawkip amadi jet arogi president Thanglinpau Guiten ani haina Federation of Haumi na maral sikre ngasi Dulalen Kabo lekai da leiba Federation of Haumi gi office ta pangthokpa pawgi mifam amada president hapamcha yadumani na pawmising da hai kumjali singani kulhumdoi gi me ahumdagi ngasi phawba chatharakliba Mihat mipun jumai thaba crime khudimaksing asi KNO gi president PS Hawkip amadi jet arogi president Thanglinpau Guite gi policy makhada chathakibani ngasi lamdam asik yelhomi singna maru oiba laifamlen kaubru thangjing changba yadriba amadi yelho furup sing muthatnaba honarakliba thausil kaya su myoi ani asiki makhada chatharakpa ngaktani haiki mahakna yeknaba amadi mihatpa kanano masak khanglabani police na phaba tabani miyamna phaw haiba kholau laurakpa tabani mamangi chaigi September amada Union Home Minister na illegal immigrants sing khandoknaba state government ta power pikhiba du ngasi phawba thabak oina onthokte ngasi lamdam asida thengnariba awaba Kudimak Police Department tabak tawriba miyoi singsu chapchana mayok naribani maram aduna lengak asina amade mipong kudimak na lebak asigi yelhomi sing kanjenaba mating thongna tabak tawbagi matam lakle irang asina makha chatharakpada lamdam asida leiriba miyamgi marakta yanataba mugnaba amadi khanaba saunaba tawbana yeknaba singna harawi haiba matam chuppada khangminaba changi haina phongdokhi